Naharolgi Khonjel Thauram Tabiram Liba Pumnamakpu Ahanba Maktada Gauri Haubam Amadi Umar MK na Taramna Okjari Khurumjari Iramdam Manipurda Amukta Tadriba Amadi Hanjan Hanjan Tarabalam Kaya Amalairi Haribalam Sing Asi Kadaida Kadomda Karamba Districta Laige Hangluragadi Kangdabasu Kaya Amani Aduna Aikogi ngasi saktak piyu mayamda hairiba thauramasida Khangabok Development Society gi nahasinga unaduna Khangabok hairiba lamasigi matangda khangminanabagi wariwatai sabagi thaurama makhak puduna lakchari thauramasi taminaraga Khangabok ki matangda punna khangminarasi Hauzik Gauri Haubam Amadi Umar MK na leizariba mafamasi Thobal District ki manungda laiba khungang amakhaktani Khungang Laikai asigi oiba kari kari lairibage haibadu thauramasi taminaraga miyam punna khangminanabagi tanjadu lawminashi Isagi ming amadi hauzik Khangabok Development Society asida kari oina laibibano haibase hana thambiyu Ahanba maktada lakbiriba air Imphalgi Naharolgi Khonjelgi thorambu thogai oina pubiriba khwai punamakbu KDS ki maikai dagi ayag ni ikongno khurumjari amadi ayag isama ningthosam design sing Khangabok kulapum laikai Hauzi aya KDS te advisor oina KDS se hek hogulakpadagi hona asi fawba thawpuraga leizari Karigumba Imphal dagi Khangabok hairiba mafam laikai asida lakke hairagadi karamba lambi singda lakani amadi karamba landmark sing sizinagani haibadushu miyamda thambiyu Ahan maktada Khangabok khungang haibasi ekoina Imphal dagi karamna lakadage amadi karamna yaurakadage haibadu gi matangda ayangna thamjage Khangabok khungang asi Imphal dagi Khapangna kilometer Kungani Thoi Muklabna Laiba Thobal District ki manung changba chawba Manipur gi khungang singi manungda amani hairiba khungang asi yaudabagi damakta bus ta lakke haiba taragadi akoina mayamna su thoido hendokna khangnaraba DIPR office ki hek opposite ta lairiba bus parking Imphal to Kaksing chatpa lambi asida lakpa yare aduga magic na lakke haiba taragana kanglapa kaina lairiba somdagi koi magic tongaga su dum Khangabok khungang ase yauba yabagi khudong chaba ado leigani aduga amu Khangabok khungang ase Trans Asian hariba highway yamna sawba highway asina fauraga satpa khungang amani yamna laina su khangba ngamgani yamna irablaptana district administration Thobal haibadi DC Thobal dagi kilometer makhai muk haitharaga koi arongthong haina ama laini arongthong du heklan baga Khangabok haibase adum hore yamna nungaijai ozadagi Khangabok hairiba mafam asi lakpa matamda Karamba lambi da laaga hairiba khungang asi tagadage haibagi matangda thambikre adu makhata na wazadagi koina khangjening basi khungang asi da leiriba miyoi masing masik kayamuk yamna leibibage aduga maruina naha singi masing asina kayamuk oibibage masigi matangda su khara thambiu Khangabok khungang hairisi yamna sawbu khungang amani Manipur gi khungang singi manungda masida Part 3 thongna khaidoi Khangabok Part 1 Part 2 amadi Part 3 haina khaidoi Khangabok Part 1 asi sarkar gi record matungina 33/13 haina taibani Part 2 asina 33/14 haina taini aduga Part 3 asina 33/15 haina government gi village record ta hangani adugi mathakta amu Khangabok khungang asida punna Part 3 si punsallaga sauragna 2011 gi census ki matungina ikok thi gi bagi matungina miyoi lising tara truka samga gi mathakta lei masida ekoina youth singi haibadi naha singi oiba population haiba taragadi lising mari guma 1/3 gumba naha singi oiba population lei ahalaman singsi su no maga khungangi lam oibanina hojiki batamda hongapagi matungina koigi hongai sigi matungina angang sing naha sing ase masa masa gi sinpham amadi like su tamba romda hena pungning changba oina tawnari aduga mu makha tarakpada hoina khangjening base hauzi Khangabok ki naha sing youth sing lairiba sing se mokhoi da kari karamba sinpham ne hena paikhatlibage aduga mokhoi gi literacy rate like su tamba gi matang aduga naha sing na hena thawai yauna changsiliba lambi sing se karamba no haibasi su haibetang thambiyo sigim taksu hauzi khungang sigi oiba naha sing si tasengna naha sing haragadi nupa amadi nupi si punna yengba darkar le nupa ta yengbasu yadabanina samaj ama chawkhatpa natraga khungang ama chawkhatpa haibasi pa nupi gi thong sa banaba leibanina nupa amadi nupi sing anamba
खुंगंग सिदा लैबा स्कूल सिंग अनंबा लोइना मोय मही मसिंग तंबगी चटनाबी हाइबा तारे वारसु वानको चटनाबी सिमा याम करना होना जै तोंगान तोंगानबा स्टूडेंट ऑर्गेनाइजेशन सिंगनसु हाइबा सिंग सिदा मतेंग पांगी अदुगी मथक्ता अमु मसा मसागी सेंथोक लंबी अमा लैजनबगी दमक्ता नुपा ओइबा नहा हाय तारे को सिना मसा मसागी ओइबा सेंथोक लंबी खुदम ओइना सना साबा वर्कशॉप तौबा उ सुबा खुद सा हाइबगी हाइबा तारे को असिगुंबा लंबी सिदा नुपा मसा सिंग सिना अनंबा चंगसली अदुगा अमु नुपी मसा सिंग सिना अखोगी खाबो हाइबा खुंगंग सिदा कौना हाइबा अमख कोई मरांग कायना पुथोपम मरम ओइरगा नुपी मसा सिंग सिना कौना की प्रोडक्ट हाय तारे बेग फक साबा हाइबा सोमदा नुपी मसा सिंग अनंबा सेनमिलोन बु फगतनाबा होनबदा यामना करना अहलमन की मतेंग पांगबा अहांगो मतमदा स्कूल चत्तो मतमदना स्कूल चचरगसु अहांगो मतमदना खुदसा हाइबगी लंबी सोमदा संगसन लेना दुमाइना थमजगे अदुगा वफम सिने यूथ की ओइख्रे को अदुगा हानना ममांगैदगी मेहरोलदगी हौना खांगबोक हाइरिबा लमदम लैकाय से सिदा मरुइना चथरक पसिनफम सिंगसे करीना ओइरकपगे अदुगा हौजिकना मसिदा अहोंगबा लैरबरा मतमगी अहोंगबा असिगा लोइननासु अदुम इरोइनना चटकदौरिने अदुन अहोंगबसु सोइदना लैरमगनि खंजे अदु मसिगी मतांगदसु खितंग थंबियो होय चुम्मी मतमगी अहोंगबगी मतुंगिना मियोइबा खुनाइ सिसु चटपनिना अखोगी खाबो खुंगंगसे हानगी ngalingay matamdadi अखोइसे लौसिंग उबा ना मरु ओइबा थौदांग ओइरमी लौसिंग उबा अमदी गी वागी पोथोक हाइतारे को सिगी पुथोक वागी पोथोकता वाना साबा होजिक्ति उबु उद्रे कोई पया यंगदौना साबा सीबा पया दुगा येना फाइना लौ यैबदा कसिनबा अदुगुमगी साबगी अहलमन सिंगदा गोइबा लैरमेबको अदुबु हौजिक मतंगी ओइना चौखलकपगी मतुंगिना अहोंगबा लाकपगी मतुंगिना नहा सिंगसिना आइदि माना माना तमजरुरिबा अदुगा माना लौजरुरिबा स्किल डेवलपमेंट की ट्रेनिंग कया आमना मरम ओइरगा अदुदगी खेमदोक सादोगा हेना मतमसिगी ओइबा चानगदबा चुनगदबा क्वालिटी लै मवोंगदा पुथोकपगी ममी मसु यामना चावना तारे हौजिक यामना नुंगाइजै ओजादगी खंगाबोक हाइरिबा लम्बसिगी मरमदा अमदि लम्बसिगी लैरिबा मियोइसिंगना पाइखतपिरिबा सिनफमसिंगी मतंगदा यामना मरिक चुंबा वाफमसिंग थंबिख्रबगी तुंगसिदी मखादाना nakanda fambiliba marup asida muk lakchage marup ki ming amadi marupna society asigi kari oina leibibage habadu hana thambi aige ming laisam lenin kawe aina huji huji khamok development society asigi president oina leijabane marup tagi khangjaning basina khangabok asida leiriba naha sing asigi mahi masing tambagi lam haibatare masigi education gi matang asi kamaina leibibage habadu khara thambi khamok sida leiri singa sai advisor oibiba yamadi jena so pan bigre खामुत लेब अपन मिसिंग सिगे 1/3 से अखोई नासिंग छिनना दो सी मखादा हगोलेब अंगांग मिरोल अमा अखोई यूथ सो चंदब लेरी को खामुक सिदा लेगले सुगी तंबगी से स्कूल या मरांग काइना ले खुन जु चावबनिना दिसिदा म्यामना तदोइनो जो खंगना बिराबा खामुत लेबि स्कूल सिंगी मरक्तगी प्राइवेट स्कूल द की एम्ब्लूमिंग म्यामना सो खंगबिराब स्कूल सी फजना ले मा लेरे देखि खांबो हायर सेकेंडरी हान हाई स्कूल और मनी होजे हायर सेकेंडरी ओले देखि न्यू पब्लिक हायर सेकेंडरी स्कूल विजडम फाउंडेशन देखि ईस्टर्न स्टार हायर सेकेंडरी पीएस एकेडमी हायर बिसिंग सी हाई स्कूल अमसुंग हायर सेकेंडरी स्कूल सिंगनेबा अदुना तबा किड्स सेंटर सिंग जोदम खरा लेरे सिदे सनतना खांबो खुंगंग सिगी मनुंगदा क्लास 5 की लेवल दा अदुम प्राइवेट स्कूल सिंग लेरी गवर्नमेंट की प्राइमरी स्कूल अपर प्राइमरी स्कूल सिंग जो हाना लेरंबा सांग दुगी अदुदी यौद्रे को प्राइवेट स्कूल सिंग ना लाहलकपदगी गवर्नमेंट की हाना लेरंबा स्कूल सिंग सीगी बखरा अदगी कन्वर्सन तौगी पुनसिनागी खोटगी बखरा यावरगासो अदुम खरा दि लेरी हाइतारे अदुन हाइबा सिंग सिदसो अदुम छात्र सिंग मपुंग फाना तमे लेरीबा प्राइवेट स्कूल सिंग दुगी अदुम तमबा मतुंगदा हायर सेकेंडरी सी अखोगी पंगबा हायर सेकेंडरी सिंग दम मखाताना तंबसु यावरे तमदबा सिंगदुना अखोई सिदगी थौबाल सी 304 किलोमीटर नि सिदा जदम चलगा हायर सेकेंडरी फजना लेरे ममिंग चलबा यामम स लेरे को सिदा तमे मखाताबा कॉलेज अदगी हायर स्टडीगिना अनकपदा थौपान कॉलेज लेरे वे कॉमनी गर्ल्स कॉलेज लेरे दि वांगजिंगदना वाईके कॉलेज लेरे दि तंग हागा खरगना जीपी लेरे डीएम कॉलेज लेरे इम्फान कॉलेज लेरे हाइबा मफमजिंग सदम हायर स्टडी की फजना दम तमनारे सिजना जनरल लाइन गिनी अदुना तबा माई
personally dum vocation course ki chana gi khot ki ba digi ate line gi chana gi mapalam na sana ba dum yawe adi makhata ba har study edi ime gu matam sina dum Manipur University da so phajana tame adi mai chana ba course ki matung in haitare ne digi kaw do tam su yawe digi outside Manipur da so mai gi tre tu ga chana ba advan taw dana dum khamok si dagi leglai su tam ba gi hiram se di yam sothadre adi dum sat mi hagole bangang chama da dum chama mak pra exam natraga su 99 adai chamuli dum tamme na dum khoi dum lobe yare na lamdam asi education bahai masingi lamda yamna khumang chausinna sotha daba lamdam ama oire haibasi tajaba matamda suki matik nungai ba phaujai aduga makhata na mukhangjaning base khangabok development society asigi matangda khajiktang thambiram society asi gi matangda aina thamjaning base harupagi matangse kamana link lakhi gi haiba matang ai kitang thamjage Khamok Development Society hariba society asi 2020 gi December gi tang 13 da lengkhasagi bane lengkhasagi bagi maroi ba maram che akhoi so matam da lege su tamba chorapa ma loare digi akhoi ga homina rakpa digi agi makhada hawrei ba sin naw sing akhoi tina ba mayam china dum akhoi so khumang si da pura bani la khumang si ba akhoi so kare makhada di tawum thoina hai bana mana wari sana kan akhoi gi punmina ba mayam na pullaga akhoi society si tawjagi bani du mapung na akhoi khamu khumang si da akhoi na ju tawning ba thabak khara dum mi ai si do lei dana du na akhoi focus piraga akhoi na akhoi gi side gi ngamjab khara dang akhoi khunai si da akhoi khumang si da akhoi ni parkar tarom si hagi pandam du da akhoi si lengka charaki bani KDS ki president oina pubiriba marupta gi education gi matangda amadi KDS asi hawduk pirakpagi matangda thambikhrabagi matung asidi nakanda fambiriba marup sida muk lakchage ahanbada marup ki ming amadi marupna society asigi kari oina leibibage habadu hana thambiyu aigi ming toksom bisojit kawi ai hojik Khangabok Development Society KDS asigi ai secretary na thogai pujari maruptagi khona khangjaning basi KDS hariba Khangabok Development Society na hauzik phawbada changsin birakliba aduga paikhat pikraba thabak singi matangda amadi paikhat pirakadaba thabak singi matangda khara thambiyu hojik che akhoigi yamba aigi hek mamangda wari sabigiba yamba president su KDS hogdor kibagi matangda samlappa wafam khadi thambigre den masigi makha tarakpada akhoigi KDS maru oina koi kungang sida leiba youth chingi hena education sector sida hena phagat nanaba haiba pandam sida khoi manaba wakhalon manaba khar punsin jaraga KDS hogo sirakhibani koina haudur kharba matung dagidi haitar the youth ching maruina nupam sa sung nupim sa sing sigi tungge career da makhoi se general line da khak chat pa khak natana atop kari karamba film gi entertainment da adagi any media gi line da mai magi apamba kino sing sida chat pa yana na bagi pandam sida khoi han boina haukiba chahi haibadi 2022 gi June gi tang 13 amasung 12 sida khoi KDS gi society da lemineba members sing punna khanaraba matungda Manipur gi tungan mafam ka su tawgiram badi yai adubu Khangabok sida su yanan boina tawrasi haidana khoi youth convention amakak numit ini chupna pangthoki hairi basida khoi tungan ba Manipur gi masak nairaba music film gi lamda khoi gi minguna panjarabada yambaro mi meitai adagi khoi gi Rosni Yambem Globis web solution kino tawbirba mai pakrava entrepreneur sing amasung film gi line da aduga khoi gi education za haibatare IS phawbi kraba mioi kaya ama khoi kauraba matungda makhoi dagi sport ki line da su masak nairaba mayam ama kaurakanda khoi angang sing sida youth sing sida asigumba mai paklaba sing sigi wari si libidaba matungda makhoi da hairiba tracing da chatpa yana na bagi tamukta khoi numini ni chupna asigumba youth convention mai pakna pangthoki sigi matungda mu khoi si mai pakna pangthokraba matungsida angang singi interest leiba makhoi gi ngasai yanan boina Khangabok sida sigumba youth convention ga pangthoki ase makhoi da focus to halaba matungda makhoi gi demand dagi haitar akhoi society sina makhata na next boina youth convention amusung khoi pangthoki hairiba youth convention sina khoi gi 2023 gi April gi tang kunma pan amusung kutha sisitang sai khoi Khangabok se part 1 to 3 sumaina lei to ahan da khoi se youth convention to ji Khangabok part 1 3 da tawjabani sigi matungda khoi gi part laga tawsi hanna khanaba gi charuk amoina ani suba sina mu khoi Khangabok part
22दा सुमाइना पांथोकी अदुमाइना नुमिनिनी चुमना अखोइगी ममांगदा तौखिबा दुमाइना तोंगान तोंगान बा ममांगदा याहौदबसिंग स्कूल डेवलपमेंट सॉल्यूशन तौबिरिबा अदुमायाम सिमु हापचलगा हाइतारे सुमाइना पांथोकी सुमाइना अनिरक सुबा फावबा अखोइ यूथ कन्वेंशन सि पांथोखरे अदुगा अहुम सुबा यूथ कन्वेंशन सि पांथोननबा अखोइ खनरप मतम हाइबा तारे सिदा हौजिक मणिपुरगी थोकलिबा तंदु लैतादबा इरांगसिना मरम ओरकांदा अखोइ अहुम सुबा यूथ कन्वेंशन जदी हौजिक मक्की ओइनादी पांथोकपा अखोइ ngam अदो मसीगी सरुक अमु ओइना अखोइना हाइब्रिड मोड हाइबा तारे हानगी दुमाइना नुमित निनी नत्रग हुमनी चंगना पांथोलंबसी खितंग नाथैरगा लेबाकी इशूसिजी येंगगा अखोइना हौजिक लांजिना मरम ओरकांदा लांजेनरतुना लेरिबा खांगबोक राइट सेंटर सिदा लेरिबा रिलीफ कैम्प दा लेरिबा मैरोइसिंग अदुगा वांजिंग कोतों पोपीदा हौजिक लेरिबा रिलीफ कैम्प दा लेरिबा आंगांसिंग अदुगा लोइनाना लमदिंग हायर सेकेंडरी दा रिलीफ कैम्प दा लेरिबा आंगांसिंग सिगी ओइना अखोइगी रिटन क्विज कंपटीशन अमा हाइरिबा वांजिंग बजार के ताइना लेबा प्रोग्रेसिव इंग्लिश स्कूल से अखोइ सेंटर ओइरगा अहुम सिगी आंगांसिंग सिगी ओइबा पुनबा डिस्ट्रिक्ट लेवल अखोइगी रिटन क्विज कंपटीशन अमा अखोइ पांथोक चखरे अदुगा लोइनाना अखोइगी तोंगान तोंगान बा डिस्ट्रिक्ट सिगी ओइना डिबेट कंपटीशन आंगांसिंगी अदुगा इंटर विलेज पेंटिंग कंपटीशन सिना चिंगबा अखोइ तौफम थोपा अखोइना तौगेना खंजबा कया अमदि अखोइ पांथोकपदि हौजरे अदुगा सि मखा ताबदा मरुइना यूथ सिंगसिगी हेन एजुकेशन सेक्टर सिदा माइ उनसिनबा थबक थौरम कया अमसु अखोइ पांथोक चकेना खंजरि यामना नुंगाइजै ताजबा मतमदा अदुगा मोखोइना मखा ताबदा खंजनिंगिसिना अखोइ लमदमसिदा पोखिबा प्रोमिनेंट ओइबा फिगरसिंग हाइबा तारे यामना माइ पाकलबा लमदमसिगी मिंगचट पुरखिबा अदुगा लमदमसिनासु खंगनाबा मियो के आमसु खांगबोक असिदगी सोइदना मकी लैबिरमगनी पोकनफम ओइरमगनी खंजै अदुना खांगबोकतगी हौरखिबा कना कना लैबिबगे करम करम मियोइसिंगनो हाइबदसु कितंग थंबि यामना नुंगाइजै सिगी मतंगदा अखोइ खांगबोक खुंगंग असिदा अखोइना मतम कुइनदगी मणिपुर की मपानदा नत्रगना मणिपुर की मनुंग लेरिबा मयाम सिदा खंगनिंगबा प्रोमिनेंट ओइबा मयाम की मतंगदा हंगबिरकुसु याम नुंगाइजै खितंग पंजबा तारबदा अखोइना खांगबोक हाइबसे अचौबा खुंगंग अमनी अदगी मनुंग सिदा अखोइ डॉक्टर ओइबा साइंटिस्ट ओइबा अदगी अखोइ कल्चरल की खाइचदा यामना प्रोमिनेंट ओइबा मयाम अमदी लेखरे अदुगा अखोइ आर्मी की ऑफिसर ओइबा इंडिया फाउदना कमीशन तौखरबा सेक्शन खुदिमुक्ता कुंगंग सिगजु याम चौथोक चिनगाई ओइबा मयाम अम लई हाइजबा ताई सि मयाम जि लोइनम अखोइना पंजद्रगसु खरदंग अखोइना पंजबा तारबदा मणिपुर की ओइना काचिन कोयादा मसक खंगनबिरबा यामबा थोकचोम प्रियोबर्ता मसी मणिपुर की फोक सिंगर मोइना काचिन कया सिनबा थुंगना हाइतार मागी ममिंग से दुम पंजबदा मतिक चारेना लौजै सिगा लोइनना अखोइगी तुमांग लीला इंगागी पूर्णिमा हाइना खंगनबिबा मसुम निंगोन चाकौबा मेम साहब की सारी हाइबन चिंगबा सना लेबाक नाचो आर्टिस्ट की सिगुम्बा लीला सिदा इबाई चावबा हाइना मणिपुर पुंबा सिका खाइना ममिंग चटखिबा इबाई चावबा साखिबा आर्टिस्ट अदुसु खोगी इरमदम खांगबोक सिदगिनी माकी ममिंग से तोकचोम सरतकार हाइना म्यामने हेना खंबिबनी अदुगा लोइनाना एप्रूव आर्टिस्ट रेडियोगी ओबिरंबा हौजिकती लेखिदरबा खोगी हल्लिबुंगो हाइतारे लायोइख्रबा मेंजोर हाइना खंगनबा प्रूफ सिंगर मुसुलै मार्क्स मरुइना ही लानबा मेंजोर हाइरगा हेना खंगनबिबनी अदुगा मतंग चाना ngasiगी sigumba keno sida aina panjaningomna aigi hek leikidraba aigi apopa ipa haiba tare marksu chu khoigi lairik thiba haiba manipur gi hojikti kya kanna lekai lekai da tawnadraba male sida radio gi approve artist moina lairik thiba gi si thabuk sida markse approve artist moina lejarami si khoigi khangbo ki oina adum maming chatpa koina prominent oina khanjaba cultural gi da adagi mayam o leikrab sing gi manungda singtha jaba singni यामना नुंगाइजे मफम असिदगी हौखिबा प्रोमिनेंट ओइबा फिगरसिंग तोंगान तोंगान ब सिनफम सिंगदा तोंगान तोंगान ब लम सिंगदा यामना मसक नाइरबा मियोय कयाम खकी पोकनफम लमदम ओइखी हाइबा ताजबदा यामना नुंगाइबा पोकचे मखाताना KDS की प्रेसिडेंट की थौ पुबिरिबा मरुपता मुक लाक्चरबदा मफम असिदा मियोय अमना हेक्ता लाकपा मतमदा मफम असिगी सक ताकपा याबा तुगुम्बा मफम सिंग करी करी दि लेबिबगे मदुगी मतंगदसु खरा थंबियो खामु खुंगंगसिदा लैंडमार्क ओइना अदि टूरिस्टिंग अदगी लाकनिंगबगी ओइबा ख्वाइदगी मपुंग ओइबा मफम से म्यामना थोदोना खंगनाबिराबा MMRC यूनिटी पार्क से हाईवे मनाक्तसु लेरे याम चावबा हजि मणिपुर की ओइना लम येंगबा चटपसिंग कोइबला पसिंग याम पामनाबा मफम अमा ओरे हाय मफम सिदा मणिपुर की यामना पुवारीगा सागोनाबा तम कयामा कोइना ते मफम कया पाक उबा फंगदबा हाइतारे कोइ मैसौ तरेत की अदगी नुपिलान की
adagi Hera Chandra adagi asmain tawdana puari ka thadona ba sungaya yaroidaba mioi kay amagi mitam sing khilaga leire adagi akhoi yumsaron chizo anouba technology lo insilabnina akhoi meitei yumjau ki chapchaba masak se ki hariba MMRC Unity Park sida saraga lei adha haiba mafam se myam gi adum lamkoiba sing lakpa sing yamna pauna ba mafam am oi haitare sman tawdana akhoi MMRC Unity Park sima Manipur gi de natana Manipur mapan dagi lakpa sing so yam pamna ba tourist ki attract to ba ya mafam myam pan oi re haitare sinataba de akhoi da panjaba ya ba se MMRC Unity Park si leitringa da haitare yamna mapung ora misna jisi bangsi buton haina ama akhoi da lei haji khangbo part 1 da lei doine siji govinda ji gi muti sariba thaibong se akhoi kana dagi lawraga yalurga sai hainari se adugi sagi ba paring du da bangsi budon ji ju yawa doine ba adu da yawa adugi sa bagi muti leiri ba laisang se bangsi budon se sija dum khamo khung ji natana atopa atopa mi sing ji dum lai khurum ba khotpa phajana lae adun haiba ani siu ju ki oina akhoi da tourism gi dum khara attract tawri ba mafam chin haitar sida khoina sima tanja sida palisi kitang chanare sana du yam panjaning bo mafam je leija ba haitare panjaning ji kem tagi nate da khamo khungang sida Manipur khunai na adi Manipur mapan se amna paksanna lanari ba myang gi lusing len Manipur da won khunai porong na khona matang mangjin thabiram ba janenta hijam irabot se ri khambok sida ma si la aga leiram mi ade akhona han ching dagi akhoi sahi yam dri ko adu ma legi da so yam kuire akhoi apok tri amang mang legi dram ade han ching libiram ba khambok sida leiram mi haibagi wari phajana lei adu ma ga phajana loina hori se adu ma gi legi dram matungi mangani lei hun tambagi da akhoi procession chat pase sida isam angang oine yaujagi haitare han ji akhoi gi lekai dagi ni pusi memung jumorang them tampha ka we pu tampha si 1948 ki han ba khoina assembly election taw base sida ma se irabot ki follower amo orubadana maram oraga ma se bol lepe ba matamda khoi se khangmok AC si leitri khangmok AC nel olakadu ji statute phangaba matungda sida la kadine si mamangda han 1948 ki de khoi ji wangjing AC nel rame ba di manung khangmok khungam ji chalame hai sida omrang them tampha ipu se ma se bol lepe mana bol lepe kana gi thuden haraga ding sa gi irabot chi sida la ga leramba di moi gi yum chu ju po dum leiri di moi gi yum gi kai da lot ki khot ki hai ba gi wari ma pha ba lak pada adugi wari bo adum lei haitare na khambok khungang sida so irabot ki khunga pham orami di magiam akhoi ningsing nai oba wari khara de dum leiri ha basim chai thamjaning haitar yamna nungai jai hause society asigi president oibiriba maruptagi yamna marik chumlaba khangaboki oiba yamna phajaraba amadi historical gamari leinaba mafam singi matangda tabikhraba matungda thangnana phambiriba marupta muglakjage ahanbada marupki ming amadi hause kari thogai bubibano haibado hana thambiyo aigi mingna tumjibon sing kawi adoga aina haji hariba society sigi member amoina leijeri hause khoigi president oina thogai bubiriba maruptagi wafam kaya amasu tamina khre masiga mari leinana khangabo mai kai asida semgat sagat sagat lagadi hena tourist sing amadi lamdam asida leiriba miyamna laaga mafam asida koiba lakpa matamda hena khudong chagani hena fagani kaina khanbiba leiragadi masigi matangda su khitang thambiyo mapung oina akhoi khangho khunga sida leiba historical site singda semaningbudo na hajarage ahanbada khamba thobi gi wari da yawba khambana ikopata kaupha gi hariba mafam asisu agoi khangabo hariba kungang asigi manung chana leiba ikopat ki area asida leibani mafam asi hojiksu akoi basi samban khajillaga sembidana leiri mafam asisu agoi gi sarkar gi site gi tourist spot amoina semaningba gi apambudu ma lei aduga ani subadana ki maharaj agoi baigacandrana ningtho oiringa gi matamda awaga teleba ka landaba asigi chatnaringai matamsida awalebak tigi landara kodore haibigi pausi taba matamsida lanban oina semgat khiba goigi moirang pali hojik su leiri famasi wangban pali haraga su khangne famasi tamga chana daba goigi lambi thongsu am na tai cha daba aduga goi tourist singna lake haraga su mphum cha daba oiba maramna hariba jaga sisu goi semanningbagi apambadu ma leije tongan marup singdagi khangabok ki maramda khoi tajaba phangbase dukimatik nungai ba pokchei aduga makha chatharak poina matai ithang bada phambiriba marup asida muk lakchage marup ki ming amadi marupna society asigi kari oina leibibage habadu hana thambiyo yam nungai jai ngasi all india radio imphal gi narol khunjal gi team lakbiduna KDS ki akoi member singa aku wari sanabagi thormasida ai buso saru yanbi ba madi ai ga bofong khar thammasida ai gi mekedi awang bathak dei ka kan gulsari ai gi ming nithozam kian kumar KDS ki na publicity secretary hoge pujabne
मरुप्तगी खंगजनिंगबसिना साइदगी खंगाबोक की मतंगदसु अखोइना खंगदबा मयाम खकसु खंगजरे मखाताना खंगाबोक हाइरिबा लम असि करी करी येंगसनहनिंगबा नत्रगना हेना तिम तौरगदी खंगाबोक असि हेना मसक थोकपा ओइगनी हाइबा सिंग अदुगी मतंगदा खरा थंबियु गसिगी थरमसिगे मैलेना ममांगदा KDS की एडवाइजर थम्बिकी मतुंगिना खंगाबोकता ख्वाइदगी मरुएबा सिनफम अमोइना लोयना मणिपुरदसु याना मरुएबा नोमगी नुमित्ता अदुगा युम खुदिमक्ता लैनरिबा अखोगी कौनागी पटक हाजबा तारे कौनागी फकना सिंगबा तुंगा तुंगा अदुगा होजिगसी मणिपुर की वांगबदा अखोगी कौनागी पोथोगसे अदुकी मतिक याम दिवान लेबा तुंगा तुंगा कौनागी बैग अदुगा कौनागी खाउना सिंगबा अदुगा मस्तगी साबा युमदा फमनबगी तुंगा तुंगा लेटेंग सिंग असे होजिक अखोगी फेम्पर ओइना पिनरपगी मसिग मसनबी मसकोइन उपंगसे अदुबा असिगी सेम सागदेबा कौनासे मसि मरुएना मणिपुर की फम खुदिमक्तगी अखोई खंगाबोकता होरिबा कौनासे अखोइन हेक खंगपति होना ngasiba kaunagi patagase adak matik yamna bas oigre aduna kaunagi oba manipur government da aduga maile na department sin da gi sinmisi ngasi hena production ngasi puthok panu ngana gi work set kumba ma myam gi mi sam hena aduga sani mthakta thabak suba ya aduga tuan tuan ba gi masigi gap hamper oiba ya aduga tuan tuan ba production ngasi gi sel sam sim thambira gadi masigi similon asina mung punari ba aduga tei tei mateng oigada ina khanje aduna maile na ba singasu masigi ngasi hajaki ba work set na singba aduga myam asiba gi matam matam gi training pibina ba gi department of commercial industries department da akoina masigi handloom handicap ki myo singna lakpidona akoida mating pining pa ma akoi thamjari aduga mahiro singda egla su tambada kitang mating oina ba government na tuan tuan ba scholarship pb basida government gi मखोगी सनबीगी अदुगा मखोगी रूल्स एंड रेगुलेशन की मतुंगिना पतासी अखोई संगली पतासी अखोई अनंबना अखोगी लोमी सिंग लेबा अदुगा तेते म्यामसना पतासी फंगनब होनब होजी अखोगी थौबाल डिप्यूटी कमिश्नर की ऑफिस ता मतमसना अखोई अपडेट पता लौनब होनब अखोई अवाबम ओइरी अदुना मसिगी पता सिंग से मसि हेना याम लाइन मसि फंगन बिनबा पुगी माइलेनबा टेलमेंट डिपार्टमेंट की अखोई लैंड के डिपार्टमेंट की सिंग जो पुनि छिसि अरोय बोइना अखोई मणिपुर गवर्नमेंट की गवर्नमेंट ऑफ एजुकेशन अखोई स्कूल सिंग कन्वर्सन लेका लेकाय द लेरंबा प्राइमरी स्कूल सिंग से पुनसिलगा मखोइना अपर प्राइमरी स्कूल गुंबा अदुगा हाई स्कूल गुंबा पुनसिल पसिदा अखोई खंगाबोक सिदा अखोई पार्ट 1 2 3 दा लेरिबसिदा होजिगा सि अखोई प्राइमरी स्कूल मसि लेइ तबुगुम पोर्ट ओय अदुगा हाना अखोई खंगाबोक हाई स्कूल लेना मलेरमी अदु खंगाबोक हाई स्कूल जे होजि मतंग मतुंगिना मणिपुर लंगा की एजुकेशन डिपार्टमेंट ना खंगाबोक हायर सेकेंडरी स्कूल लाइना अपग्रेड तो बिखिबदगी सै अखोई खंगो प्राइमरी स्कूल दगी अपर प्राइमरी स्कूल लापदु अपर प्राइमरी दगी मु हाई स्कूल की थगलापसिदा अखोई मपुंग फाबा हाई स्कूल मुक्तंग थमनिंग पामसु KDS की मेकदगी तमजर यामना नुंगाइजै ngasi थौबाल डिस्ट्रिक्ट की मनुंग चना लेबा खंगाबोक हाइरिबा खुंगंग असिगी खंगाबोक डेवलपमेंट सोसाइटी हाइरिबा सोसाइटी असिगा अखोइगा उनजदुना खंगाबोक हाइरिबा लम असिगी मतंगदा अखोइना खंगदबा कयामख पुन्ना खंगमिनबगी तांजा लौमिनबा दुकी मतिक थागतपा फोंदोकचरी ngasi akaswani imphal naron khonjelgi thodang pubiriba staff khudimangna asigumba khangabok khungang asida lingbirektuna khungang asida hojik leiriba kaya sigi matangda manipur gi mipong khudimakta amsung manipur gi mapanda leibiriba khwai punumakta aikhoigi tawhaningba amasung khungang asida chathariba amasung naron singna tawriba thodang jigi mayamda khangan bibagi katana amakak pibi basigi tamakta da langbirelu staff khudimakpu KDS खंगाबोक डेवलपमेंट सोसाइटी की सेक्रेटरी अमदी एकोई मेंबर खुदिमक की माइकेदगी थगतसरी हौजिक ताबिख्रे सक्ताक पियु मयामदा हाइरिबा थौरमसिदा खंगाबोक डेवलपमेंट सोसाइटी की मिहुत सिंगा उनदुना वारी वताई शानबा उनदुना वारी शानजखिबसिंगदी उमर MK अमदी गौरी हौबम मथंगी अखोइगी सक्ताक पियु मयामदा हाइरिबा थौरमसिना मयाम पुन्ना खंगमिनबा याबा अनौबा लम अमा अमुक पुदुना लाक्चगे ngasi oinadi tahan jakriba thauram asiga loinana naharol gi khonjel thauram sandokchaba matang asida loisinjare thauram tabiram liba pumnamakpo amuka hanna khurumjari